Nungsirabay ichil-inaawsing, ngasi aykhoyna punna khangminnagadauriba asi namaz matam mangada rekat ki masing ani ahum mari oihallambagi maram. Ahanbada insan miyoybagi hakchangda Allah na hakchangi kayat manga sakti layna thabiri. Karigumba masigi sakti manga asi yauramdrabadi miyoyba subnagi sadong khakki murti amagum oiramgani. Karigumba thabak amma fawba sizinaba yaramloy. Ahanbada mid, ani subada nakong, ahum subada naton, mari subada layton, manga subada khut. Asi yauramdrabadi asaba ayingba manam nungsiba namthiba afaba fattaba ahawba hawtaba asina chingba karigumba amata khanglamloy. Allah Ta'ala ge niyamat khudingmak asi hairiba hakchang ge paksing asina kanab lawribani. Aduna Allah na ikhoya pibiriba darkar oiriba potlam manga asigi tawbimal da namaz matam manga asibu faraz oihlam libani. Aduga hairiba sakti sing asina masagi mathawbo tongan pangthok liba mong asumna namaz khudingmak ki rakatsu tongan leihallam libani. Kuwate hest sok papayabagi pangal masidagi kaanaba anini asaba pot ki asaba khangi aduga ayingba pot ki ayingba su khangi hairiba pangal asi hakchang masa pumbada yawi masigi tawbimal utpa oina ayukin namaz rakat anini masi ahing masa pumba hukhrabagi tungda lakti kuwate sama manam namba ngambagi pangal haibadi naton masigi mathau maikai mari maktagi lakpa manambu khanghalle maram asina hairiba asigi tawbimalda johargi namaz rakat mari wa faraz oihalle kuwate jaika mahaw tangma ngambagi pangal leiton na potlam mari da mathau tawi madudi asinba ayakba athumba amasung akhaba maram masina masigi tawbimal utpa oina asargi rekatsu mari faraz oihanbiri. Uwate vasira uwangambagi sakti mit maikai ahumda mathau tawi madudi mangda yetlomda oiromda tawigumbasung tunglomda uba oithokte hairiba khudol ahum asigi tawbimal utpa oina rekat ahum magrib ki faraz oihanbiri. Uwate samya tabangam bagi pangal nakong asi maikai mari dagi lakpa tabangam ahing da makhal kaya gi khonjel tabak fangi maramasina esha gi namaz rakat mari faraz oihallam libani. Karigumba asigi namaz rakat mari asi leiram drabadi Allah gi niyamat sing asigi tawbimal utpa oithoklam loy. Adubu namaz matam mangabu soliba miyoy singdi Allah gi tawbimal utpasingi aduga sondribasingadu Allah gi tawbimal uttabani. Namaz gi manungda faras tareni takbir tahrima haiba qiyam tawba qiraat tawba ruku tawba sajda aroiba qaida famba salam leithokba masi khudingmak asi tawribagi maram miyoybagi hakchang Allah Ta'ala na potlam taret punsillaga semi madudi sadong saru i singli mating mahaw unsa hairiba potlam taret asigi tawbimal utnabagi Allah Ta'ala na rekat khudingmak ta faraz taret thambiri. Maramdi hakchang potlam taret thambiri maramdi hakchang potlam manga makki tawbimal utli aduga potlam manga asigi manungdagi kariguma pot amakhak yaudaba natraga naba matamda hakchang masa pumba pangal thona yaude mong asumna hairiba farasing asigi manungdagi amma hek khangna thadoklamba natraga kawbadagi chitharamlabadi namaz masa pumba mapung fade
Namaz farista singi apunba ibadat ki mawongni. Farista makhal kayani. Pumnamaki ibadat tawgi niyam tongali. Group amana ahing nungthil takbir tahrimad lay. Atopa group amana tilawat Quran dalay. Group amana makoy bo hek sem khibadagi Allah gi mangda makhut pullaga lepli. Kayamat fawba mawong asum makoy khut pullaga lep khigani. Atopa group amana rukuda makok nolaga tasbih tawri. Atopa group amana sazdada tasbih tawri. Khar amana Allah gi matik magun thagat lagal mafam amada family. Makoy de kariguma hukum ama hek Allah na tawbada khudata hugatli Allah gi hukum illi aduga amuk halak lagal masagi fam de fammi han lagum. Allah gi matik magun thagat pada amuk mai onsalli. Mawong asumna farista khudingmak makal taret asid ibadat daw. Hairiba mawong taret as insan miyoybagi ibadat ta punsinbiri. Maramdi farista khudingmak ki ibadat ki sawab ka ummate Muhammadiya gi namaz gi sawab ka man halagal. Hasar da farista ga punna Louminnarunabagi tamak. Matam mga gi namaz da Rakat tarat oy halambagi maram. Namaz meraz ki ahing da faras oy ki. Amasung namaz bu merajul mu'min kaw. Meraz ki ahing da Allah gi Rasul S.A.W.gi gi khongchat aduda. Mafam tarat tayo thungfam oy ki. Madudi asman marol taret. Jannat ki thong nipal. Arase ilahi bu ubagaloyna kursi su uki. Masih khudingmak asi punsillak lagal mafam tarat suki. Rasul S.A.W.gi gi thawai amadi hakchang mubarak mafam tarat asina koi sinhan ki. Aduga Mahaki ummat Rakat tarat asibu pina biragal mafam tarat ki thawai khakki oibo khongchat ama Allah na chathan biri. Nung sira bichir nausing ngasigidi asi fawbadang khangminadasi. Matangi video amada namaz gi damakta Kaaba gi mai kaida mai onbabu tangai fedaba oihallambagi maram. Namaz gi ahobada Allahu Akbar dagi khuri bagi maram. Takbir galoyna nagi mapa fawba khut thangal libagi maram asina chingba kayamuk galoyna khangmina khisim. Allah Ta'ala na Haijariba Asida ikoi khuding makbu amal tawbung ngambagi pangal thawna adu pinabi oisan.